ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯡ ꯁꯨꯕꯅ ꯃꯤꯑꯣꯏ ꯑꯃꯃꯝ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤꯗꯃꯛꯇ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯍꯨꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯁꯨꯝ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯕ ꯉꯝꯂꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯏꯌꯥ! ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯩꯍꯥꯛꯄꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯍꯥꯛꯀꯤ ꯆꯥꯛꯊꯥꯛꯄꯨ ꯍꯨꯜꯂꯛꯇꯕ ꯁꯥꯔꯤ꯫ ꯈꯪꯒꯅꯤꯗꯣ, ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯑꯩꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯄ ꯇꯥꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯀꯣꯅꯨꯡꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯤꯡꯒ ꯑꯉꯝꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯏꯌꯥ! ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯍꯥꯛꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯔꯒ ꯆꯥꯊꯣꯛꯂꯒꯦꯗꯣ꯫ ꯀꯥꯞꯁꯜꯂꯣ! ꯇꯦꯟ ꯀꯥꯞꯁꯜꯂꯣ! ꯈꯪꯕ꯭ꯔꯗꯣ? ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯂꯥꯟꯃꯤ ꯁꯥ! ꯂꯥꯟꯃꯤ ꯁꯥ! ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯁꯦ꯫ ꯆꯥꯎꯔꯕ ꯈꯨꯠ ꯑꯁꯤꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯅ ꯂꯥꯟꯃꯤ ꯀꯌꯥꯁꯤꯡꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯍꯦ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ, ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨꯗꯣ꯫ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯀꯌꯥꯕꯨꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯐꯝꯗ ꯆꯪꯖꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯤꯡꯊꯧꯁꯤꯡ ꯁꯨꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ ꯆꯤꯡꯁꯨꯕ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯍꯥꯛꯅ ꯂꯦꯞꯂꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯁꯅꯨ, ꯑꯩꯍꯥꯛꯀꯤ ꯏꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯁꯤꯡ ꯁꯨꯕꯒꯤ ꯃꯉꯛ ꯂꯩꯈꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯂꯝꯃꯤ꯫ ꯅꯉꯛꯁꯝ ꯑꯁꯦ ꯂꯩꯈꯥꯏꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯊꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯆꯥꯛꯊꯥꯛ ꯄꯥꯜꯂꯤ ꯅꯥꯏꯅꯔꯝꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯂꯤ ꯇꯥꯔꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ, ꯇꯥꯕ꯭ꯔꯥ ꯍꯅꯨꯕꯤ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯥꯂꯤ ꯇꯥꯔꯦꯗꯣ, ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤꯗꯣ, ꯎꯔꯥꯎ ꯊꯔꯥꯎꯔꯗꯅ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤꯗꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯥꯏꯒꯨꯝꯗꯅ ꯍꯅꯨꯕ, ꯃꯗꯨꯒꯤ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤꯗꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯍꯅꯨꯕ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯏꯆꯥ ꯏꯁꯨ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯗꯗꯤ ꯁꯣꯏꯗꯅꯃꯛ ꯐꯪꯁꯤꯀꯣ ꯍꯅꯨꯕ꯫ ꯍꯅꯨꯕ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯅꯨꯕꯤ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯧꯔꯥꯡ ꯇꯧꯍꯧꯁꯤꯗꯣ꯫ ꯍꯅꯨꯕ, ꯑꯩꯍꯥꯛ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯤ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ꯫ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯅꯨꯕꯤ ꯅꯍꯥꯛꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯂꯥꯛꯂꯒ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯀꯗꯥꯏ ꯑꯩꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ, ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ, ꯏꯕꯨꯛꯁꯦ ꯈꯣꯡꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯄꯥꯂꯤ ꯇꯥꯔꯝꯒꯅꯤꯗꯣ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤꯅꯤ ꯑꯩꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛ ꯊꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯊꯣꯡ ꯑꯁꯦ ꯍꯥꯡꯂꯣ, ꯍꯥꯡꯂꯣ ꯊꯣꯡ ꯑꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯈꯨꯁꯥꯡ ꯑꯗꯨꯅ ꯗꯣꯡ ꯗꯣꯡ ꯌꯩꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯔꯧ ꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣ ꯍꯤꯡꯆꯥꯕꯤ, ꯍꯅꯨꯕꯁꯨ ꯆꯠꯊꯣꯛꯈꯤꯗꯣ ꯑꯩꯍꯥꯛꯄꯨ ꯆꯥꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦ, ꯃꯁꯤꯗꯒꯤ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕ ꯑꯁꯤꯗ ꯅꯈꯨꯠ ꯊꯤꯡꯖꯜꯂꯛꯎ, ꯑꯗꯨꯒ ꯑꯩꯍꯥꯛꯄꯨ ꯄꯥꯏꯔꯒ ꯂꯧꯊꯣꯛꯎꯗꯣ꯫ ꯍꯅꯨꯕꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯑꯩꯍꯥꯛ ꯃꯄꯥꯜꯗ ꯊꯣꯔꯛꯄꯁꯨ ꯌꯥꯗ꯭ꯔꯦꯗꯣ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯁꯥꯡꯂꯕ ꯆꯥꯎꯔꯕ ꯃꯇꯨ ꯆꯣꯝꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯍꯅꯨꯕꯤꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯍꯣꯕ ꯑꯗꯨꯗ ꯁꯔ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯍꯅꯨꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯈ꯭ꯔꯕ ꯊꯥꯡꯁꯥꯡ ꯑꯃꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯊꯤꯡꯖꯜꯂꯛꯂꯤꯕ ꯑꯁꯥꯡꯕ ꯃꯈꯨꯠ ꯑꯗꯨ ꯊꯕꯠ ꯍꯦꯛꯇ ꯀꯛꯊꯠꯈ꯭ꯔꯦ꯫ ꯍꯩ ꯌꯥ ꯌꯥ ꯍꯦ ꯍꯅꯨꯕꯤ, ꯆꯤꯟꯊꯤꯕꯤ ꯈꯪꯒꯅꯤꯗꯣ, ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯀꯛꯈꯤꯕ, ꯂꯣꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯀꯦꯗꯣ, ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩꯍꯥꯛ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯅꯠꯇ꯭ꯔꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗු ꯃꯈꯨꯠ ꯀꯛꯂꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯈꯨꯠꯇꯒꯤ ꯏ ꯇꯞ ꯇꯞ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯁꯨ ꯃꯈꯨꯠ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯗꯨꯗ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯅ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗꯗꯤ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯕꯨꯡ ꯐꯝꯕ ꯄꯥꯝꯖꯕ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎꯁꯥ, ꯉꯁꯤ ꯉꯔꯥꯡ ꯑꯁꯤ ꯈꯨꯜ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯏꯗ, ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎꯁꯨ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯁꯥꯊꯤꯕ ꯖꯥꯠꯅꯣꯅꯦ?
ꯑꯩꯍꯥꯛꯇꯤ ꯃꯗꯨꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯎꯅꯤꯡꯈ꯭ꯔꯦꯗ ꯊꯦꯝꯕꯨꯡꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯑꯗꯨꯛ ꯅꯔꯤꯜ ꯐꯕ ꯁꯥꯒꯅꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯐꯥꯎꯕꯅꯦ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ ꯃꯔꯛ ꯊꯠꯅ ꯃꯥꯏꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯁꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯄꯥꯝꯂꯤꯕꯣ ꯑꯩꯍꯥꯛꯇꯤ ꯃꯥꯏꯃꯨꯒꯤ ꯏꯄꯪ ꯄꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯦꯝꯕꯨꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅꯤ ꯏꯇꯥꯎ ꯃꯥꯏꯃꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯑꯗꯣ ꯏꯅꯤꯡꯊꯧ ꯃꯥꯏꯃꯨꯕꯨ ꯅꯅꯥꯏꯅ ꯄꯨꯅꯦꯝꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯕꯨ ꯅꯅꯥꯏ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯁꯦ ꯌꯦꯡꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗ ꯃꯤꯆꯤ ꯁꯠ ꯈꯠꯆꯤꯜꯂꯝꯃꯤ ꯆꯥꯎꯔꯦꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯗꯇ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯆꯨꯝꯅꯗꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯕ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯉꯥꯛꯂꯨꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅꯗꯤ ꯆꯨꯝꯃꯦꯕꯣ ꯑꯗꯣ ꯀꯔꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗꯗꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯝꯗꯧꯔꯁꯤ ꯏꯇꯥꯎ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯏꯇꯥꯎꯁꯨ ꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯅ ꯃꯁꯛꯇꯣ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯊꯣꯛꯂꯁꯤ ꯃꯁꯤꯒꯤ ꯊꯧꯅꯥꯁꯦ ꯏꯇꯥꯎꯅ ꯍꯦꯛ ꯂꯩꯔꯕ ꯏꯇꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯥꯏꯃꯨꯁꯨ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯔꯤꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯏꯃꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯂꯝꯖꯤꯡꯗꯨꯅ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯃꯊꯪ ꯁꯤꯠꯅ ꯏꯟꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯏꯃꯨꯅ ꯃꯇꯥꯎ ꯑꯅꯤꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯔꯣ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯣ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯎꯔꯣꯛ ꯑꯍꯤꯡꯕ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯎꯃꯪꯒꯤ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤꯁꯨ ꯑꯣꯏꯅꯝꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯃꯊꯕꯥꯛꯀꯤ ꯏꯁꯤꯡ ꯑꯁꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯊꯛꯆꯤꯟꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯣꯛ ꯑꯗꯨꯒꯤ ꯃꯊꯕꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ इखंग खंगौदना मनम अमा फावरकपगुम तौरकलम्मी हाइस अइहाकि नातोन असिदा फावरकलेबा मनम असिबु चुम्बु चुमलिब्रा ngasidi taibang miyoiba chaw haina tamlaba asi haiduna koilei leiduna yengluba matamdadi ure laptakna naha pakhang macha ahum khak koyeng yengduna laklibadu amada natte makhoi ahum ni masana masagi
ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤ ꯑꯗꯨ ꯊꯦꯡꯅꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯥꯏꯃꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯥꯎ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯗꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯅꯈꯣꯏꯁꯦ ꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯊꯤꯕꯖꯥꯠꯅꯤꯀꯣ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯆꯩꯁꯥꯡ ꯑꯃꯅ ꯃꯊꯕꯥꯛꯂꯣꯝꯗ ꯐꯥꯎꯔꯦꯡ ꯂꯦꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ ꯏꯇꯥꯎ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯈꯔ ꯀꯟꯅ ꯆꯦꯜꯂꯣ ꯈꯔ ꯀꯟꯅ ꯆꯦꯜꯂꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯣꯏꯗ꯭ꯔꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯑꯔꯦꯝꯕꯒꯤ ꯂꯥꯛꯆꯔꯝꯃꯤꯗ ꯏꯇꯥꯎ ꯀꯟꯅ ꯆꯦꯜꯂꯛꯑꯣ ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯑꯩꯍꯥꯛꯀꯤ ꯈꯣꯡ ꯑꯁꯤꯁꯨ ꯆꯩꯇꯦꯛ ꯁꯤꯡꯅꯥꯡꯅ ꯂꯣꯏꯅꯃꯛ ꯈꯦꯠꯂꯦ ꯑꯌꯥ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯆꯦꯜꯂꯣ ꯈꯔ ꯀꯟꯅ ꯆꯦꯜꯂꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯕꯅ ꯃꯌꯨꯝ ꯌꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯏꯃꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯅ ꯁꯦꯠꯇꯨꯅ ꯆꯥꯍꯧꯔꯝꯃꯤ ꯏꯌꯥ ꯂꯥꯛꯆꯩꯗ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯏꯈꯨꯠꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯈꯌꯥꯠꯇ ꯇꯥꯍꯧꯔꯦꯗꯣ ꯍꯥꯎꯋꯦ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡꯁꯨ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯨꯡꯗ ꯐꯝꯈꯤꯗ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯈꯤꯗꯦ ꯃꯥꯏꯃꯨꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯍꯤꯡꯆꯥꯕꯤ ꯍꯤꯔꯦꯟꯕꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯅꯨꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯍꯅꯨꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯂꯣꯏꯔꯗꯨꯅ ꯁꯝꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯄꯨꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯎꯆꯤ ꯑꯃꯅ ꯁꯝꯒꯤ ꯃꯅꯤꯡꯗꯨ ꯆꯤꯛꯊꯠꯂꯛꯄꯗꯒꯤ ꯃꯪꯒ꯭ꯔꯥ ꯈꯔ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯂꯤꯠꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯁꯝꯒꯤ ꯑꯍꯣꯕꯗꯨ ꯐꯣꯠꯆꯤꯜꯂꯒ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯁꯝ ꯑꯗꯨ ꯍꯅꯨꯕꯤꯅ ꯑꯃꯨꯛ ꯊꯣꯡꯒꯠꯇꯨꯅ ꯄꯨꯒꯦ ꯇꯧꯕꯗꯁꯨ ꯎꯆꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯆꯤꯛꯊꯠꯂꯦ ꯑꯁꯨꯝꯅ ꯐꯣꯠꯆꯤꯜꯂ ꯊꯣꯡꯒꯠꯂ ꯆꯤꯛꯊꯠꯂ ꯇꯧꯕꯗ ꯃꯇꯝ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯍꯅꯨꯕꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯃꯃꯥꯟꯅꯕꯤ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨ ꯈꯔ ꯆꯈꯠꯂꯝꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯌꯥꯝ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯁꯝ ꯆꯤꯛꯊꯠꯂꯝꯕ ꯎꯆꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕꯤ ꯍꯤꯡꯆꯥꯕꯤ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗꯕꯤꯗꯨ ꯑꯣꯜꯂꯛꯂꯦ ꯍꯟꯅꯨꯕꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦꯗꯣ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜꯒ ꯎꯟꯁꯥꯒ ꯃꯀꯣꯛ ꯑꯗꯨꯒꯅ ꯁꯝ ꯃꯅꯥꯛꯇ ꯏꯔꯦꯟꯅꯅ ꯊꯝꯂꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯕ ꯐꯥꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯍꯅꯨꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯅꯨꯕꯤꯕꯨ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯆꯤꯡ ꯀꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯁꯝ ꯃꯅꯥꯛꯇ ꯍꯅꯨꯕꯤꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯜ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯍꯅꯨꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯂꯥꯏꯃ ꯑꯣꯛꯇꯦꯍꯦ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯈꯟꯗꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯍꯅꯨꯕꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥꯎꯕ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯀꯣꯛ ꯑꯃꯁꯨꯡ ꯃꯎꯟ ꯑꯗꯨ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ
Hanuba adudi mathwai sokna nungaijaramde madudagi hanuba adu thamoi sokna tengthajarami asigumlaba tamthiraba thabak asi makhut kakthatkhiba hingchabi aduna tawribani haibasi hanuba aduna khangladuna mahak yamna saurami hanuba masamakna laman khumge haina ningle hingchabi hirenbi adu hatlage haiduna nongma hanuba aduna hingchabina leiriba umang aduda lakle mahakna purakpa kakcheng khoi yerum amangba mayom haijang amadi lin mafam chana chana thanmamlaga lalong ningthijana sinduna hingchabi adubu halakpa ngaiduna laikhre ahingi matam oiraklabada hingchabi aduna saktarubadagi hanjilaklami mayumgi thong adu hek hangdoktuna phamungda tumlage haiduna changlakpa matamda hanuba aduna thanamba kakcheng mayamsing aduna hingchabi adugi masada yomduna kanna kanna chiklami Is kadai kakcheng no ay haki nanggal lasida loine chikle asi haiduna yamna wana hingchabi aduna haugalakpa matamda khoi mayamsing aduna mamit mana khangdaba makhai yomsinduna chiklami hingchabina amamba aduda tawpham khangdraduna thawmai thangatke haiduna phungada mai phu phu launa kamruba matamda phunga manungda phumlamba yerum adu pokhairaktuna mamaida thari mai ase loina thuple yerum asaba mahina pokpadagi chaina khangba ngamdraduna thongjin lomda tamna chenthorappa matamda amangba mayomda netluduna amuk nanthuba matamda yamna maya thoraba haijang adu leiramduna masada sathina thindatlammi madudagi hingchabi aduna kachin koyada phijet phigai leibra yenge haiduna changluba matamda mahu kallaba lin aduna chiglaktuna hingchabi adu khudak aduda thawai tharami asumna phatraba hingchabi aduna phattaba thabaki mahaidi phattana phangi haibagum hanubi adu hatoktuna charuba hingchabi adu hanuba adugi makhutta thawai thakhirami asumna hingchabi adugi mathakta hanuba aduna mahaki loinabi hanubi adugi damakta laman khumki matang asida ngasigi phungawari asi loisinjare matung tarakpadasu hena nungai raba wari kayama channel asina lepa laitana purakpa ngambo oijagi mayam pumna makpu channel asigi maikaidagi hanna thagatpa phongdokchari